Budhi losing lay bemidi, Masagi Asoibasing the Gitam Sinjay. Mangondagi among Hendersing ba oiragana, mi atopagi Asoiba Uragatam Sinjay. Ukraine the Chataki Balan Sidahandak, Russiagi the Maktahrauninga Oirabatanja Amafangkre. Tanja Adudi Ukraine yi Mariupol, Hariba Saharsi, Makoina Losin Mangamba Aduni. Atay atopa Sahar Karasu, Russia na taplabasu tapna lawbadi Losin Mangamle. Mariupol the Ukrainian SINGNA, Yam Kuina Russian forces ka lanting nakhi. Finally, hujikti Russia na may pak na lausile haiduna Putin na lauthoraki. Lansi tha ani di fazilak le adubu, Ukraine gi mafam achaw ba kaya lausin mangamba haibadudi oidre. Ukraine gi konong Kiev amadi awang thangba saruktagi Russian forces sing maning oinadom hantoraki. Russia na di lan asi yamna line na loishanduna, Ukraine control tawbangam gani haidana asha tawrubani. President Putin gi ahanba order di March kitang ani FONGDOKCHARIBASI military operation adu mapungfa na may pagpafangadabani haidana former deputy Russian foreign minister na FONGDOKCHARIBASI. Thabak oina pangthokpadadi masi aduki matik luba haibadu oire. India ningkhatam balebak amahek oibaga Russiaga afaba mari semlaktuna hujikte yamna akhannaba makhalgi special and privileged strategic partnership thamnare. Hek haubadagi yamna luna tinaduna lakhiba India su hujikte handak thokli bilan sida Russiagi awatpa ahoba sing kupna nainaba horakle. Maramdi yamna luna tinajaba marup ama oiragasu makhoigi asoiba awatpa sing thidoktaba taragadi leibak ama oina India gi mangjaba kaya soidana lakadoriba adunani. Masi haijaribagi maramdi India na sizinariba military hardware langi khutlai ayamba Russian made ngaktani. Nongchup leibak sing na Ukraine gi mating budi yamna pangsilai adubu Ukraine na Russia gi attack hojik fawwa khangdona leiba ngamlagadi hayeng India da su atopa leibak ama na attack tawsilak pathokladi Russia gi khutlai sizinaduna matik chaba response piba ngamgadra haibasi kupna khanaba ama mathau tari. Handak Russia gi Moscow jahaz lupkhibaga mari leinana ekhoina kari tamsinjaba yai haibadu discuss tawsi. Indian Navy na Moscow lupkhibagi thodok adubu yam munna study tawre. Moscow na lupkhibadu Prithvi pumbagi oina yamna shocking oiba thodok amakhak oikhi. Jahaz adu Russia gi chawthok chaningai orabani haiba Black Sea Fleet ki top asset ama oirambani. Ukraine gumba Navy fau phajana lejadaba leibak asina thugai khibadu tasengna yamna ngakningai oi. Maram asina India su hojikti thodok sida Russia na kari da asoiba awat palehenki matau karamna ikhoi siguma laibak thiba thodok amadagi ngakthok sige khangdokna ba hotnari. Russia dagi defense import yamna tawba leibak ama oina Russian khutlai gi performance study tawribasi India na ahan basunatte. China fau bahanda ki matang sida tambaya ba para kaya tamsili hairi. Marandi China gi People's Liberation Army na su Russian khutlai gi mapan yamna kana tangi. Russian cruiser Moscow lupkhibagi thodok adu mathang hapta da pangthokadoriba Indian Naval Commanders Conference ta munna khanagadoriba topic amakhakne. Future da thingnaba yaba yamna aruba challenge ama hairagadi saturation attack asini. Ukraine na handang Moscow luphanbada sizinakhiba adu saturation attack makhal amani. Saturation attack haribasi karino masigi matang sida leibak kaya na matha sanaribasina karigi haibadu khangminasi. Air defense system amana amukta da target mayam punna thingnaba thoklagadi tawrakliba attack makhal adu saturation attack kawi. Saturation attack si makhal ani thokna amuk lei. Ahanpada time saturation. Time saturation sidadi yamna tenba matamgi manungda misal manamanam kapsilak doribani. Air defense system haibadi paisilak liba misal thogaina bani haidana aikoina S300 natragana S400 defense system sizinare haidana khalasi. Defense system duna fanayamna advance ojaba taragasu thugai doriba target khuding makta respond tawnaba matam konanaba fangloi doribani. Ani subadana number saturation. Number saturation sidana amok air defense system duna thugai doriba target misal gi masing adu yaman bana system duna target khuding mak tracking tawba amadi thugai bangam handaba asini. Khudam oina air defense system amana yamlabada misal mari dagi taruk fau thugaiba ngamle haidana khalase kapsilakpana misal masing tara oiragadi farak sathina ta dawribani. Handak Ukraine na Moscow luphanbada sizinnakhibadu number saturation tactic asini. Tabada kana kharanadi masidi yamna faba tactic ni amukta da misal fanayam kapsilagadi yeknabada yam sokhanba ngamgani khanbibasu yawgani. Adubu saturation attack tawba haibasi yamna risky oiba thabak amani. Saturation attack ama mai pakna chathage hairagadi yeknabaduna leiribasi kadaidano haibagi suksoi soidraba chapchaba mafam makhoigi coordinate sing khangdaba yade. Moscow lukhibagi example duda dum haijage US ki satellite image taki Moscow na leiriba mafam du kadaidano haibasi chapchana takpirakbadagi Ukraine gi tongan mafam singda chaithoklaga leiramba makhoigi misal singdu amukta da jahaz tu tamna kapsilakhibani. Matau asumna attack tawrakpadagi Neptune misal anina panduna Moscow lukhibani hai.
Indiagi context amu yenglagadi Barak 1 amadi Barak 8 surface to air missile sing loinana atai atopa khutlai kaya amasu sijinai Barak missile sing na tawdawribasi attack tawnawa paisilakliba missile sing dubu nukshita adum destroy tawkhiba asine Barak missile sing India amadi Israel punna hotnaminaduna sakhibane Barak si mapangal yamna faba one of the best missile system ni haibayai Adubu yamna fare haiduna su kariguma amuktada missile fane yamna kapsilak pathoklagadi problem soidana thingnarakane Saturation effect si taraina lo waya basuknat nate sigi problem sidagi ngakthok chanaba India nadi kari kari khongthang lo khrage habadu khangminasi India tamna kapsilakpa ballistic missile sing detect amadi track tawnabagi damak INS Dhruva hariba jahaz si 2021 da launch tawkhi masi National Technical Research Organization na operate tawba jahaz amani masina India laibak amadi ekhoigi military platform sing ngakthoknaba laijare warship protect tawnabagi damakta su aikhoi maru oiba khongthang khara lawdaba yaroi Maramdi ekhoigi warship singda saturation attack torak pathoklagadi problem soidana oigane Haujik faubagi oinadi DRDO na solution amakak puthorakle Madudi CHAFF system haribasini CHAFF system na tawdoribasi masini warship amakhakta ballistic missile mayam amakapsil laktore khalasi Masigi matang sida chapchana khangdaba yadaba wa amadi warship tu tamna missile sing paisilai soidra habasini Attack tawrukliba amadi defend tawdoriba maikai animakta satellite service ki yamna chawba role leire Attacker singi damaksu satellite input ki matengna warship ki chapchawa location khangdok pachangi warship adusu masanga thokchanabagi damak makhoi masagi satellite ki mateng darkar leigane tasengna missile sing kapsila ibra khangtoknabagi damaktane karigumba warship lomda missile mayam paisilakli haiba khanglagadi samudrada CHAFF attack tawgani CHAFF attack ta tawdoribasi jahaz tuna leiribadudagi lapthokpa mafam amada metal particles haidi dhatu gi makum mayam amana metal cloud formation semba asine matau asumna tawragadi paisilakliba missile singduna metal cloud tu jahaz ni haina confuse oirakpadagi maduda oina attack tawsangani CHAFF attack si mathau fazana tawwi jahaz amabu kanbiba ngami haibasi proven oirba technique amane Hoi karigumba ama 100% soiroi haibagi guarantee budi leite adubu CHAFF matang chana season na bataragadi masina jahaz ama kanbibagi chances ti fanayamna wakhathanbiba ngame yamna awang mathaki CHAFF system develop tawribasi India ga thana prithvi pumbagi oina laibak ani khakta ngairi ahanbagi laibak aduna United States ni Indian Air Force amadi Indian Navy DRDO ga khutsamna duna warship amadi aircraft singbu kapsilakpa missile singdagi chungoigum ngakthoknabagi damak CHAFF Technology develop tawnaba hotnaminari Russia na Moscow protect tawba ngamhodre habasi tasengba wani makhoina soikhiba tangkak sidagi tamningai parasu bhari ni ngasai video hek hobada haijakhibaduni mi ataigi asoiba urga tamsinjaduna soidana bahotnaba mi sing tungda mai pakpa oirei mai pakpa mak natragasu pamliba pandam amagi manak naksin badi soidana ngamgane